ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯄꯨꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯤ ꯄꯣꯛꯄ ꯁꯤꯕ ꯂꯩꯇꯦ, ꯑꯗꯨꯅ ꯅꯨꯃꯤꯠꯇꯤ ꯄꯥꯡꯈꯠꯄ ꯑꯃꯁꯨꯡ ꯁꯤꯊꯕ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯗꯣꯜ ꯊꯥꯖꯗꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯄꯨꯏ꯫ ꯌꯦꯛ ꯁꯂꯥꯏ ꯄꯨꯊꯣꯛꯄꯤꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗꯤ ꯄꯣꯛꯄ ꯁꯤꯕ ꯅꯥꯏ, ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯊꯥꯖꯁꯨ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯑꯃꯁꯨꯡ ꯊꯥ ꯁꯤꯔꯛꯄ ꯍꯥꯏꯅ ꯂꯩ꯫ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ ꯊꯥ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯂꯩꯁꯦꯝꯂꯣꯟ ꯅꯣꯡꯁꯦꯝꯂꯣꯟ ꯍꯥꯛꯇꯛꯇꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯃꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯊꯥ ꯈꯨꯔꯨꯝꯕꯒꯤ ꯇꯅꯥꯏꯗ꯭ꯔꯕ ꯆꯠꯅꯕꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯚꯤꯖꯨꯑꯦꯜ ꯋꯦꯕꯀꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯒꯤ ꯂꯥꯇꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥ ꯈꯨꯔꯨꯝꯕꯒꯤ ꯂꯥꯏꯔꯣꯟ ꯑꯅꯤꯈꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯅꯨꯃꯤꯠ ꯈꯨꯔꯨꯝꯕꯗ ꯍꯥꯏꯒꯗꯕ ꯂꯥꯏꯔꯣꯟ ꯃꯈꯜ ꯌꯥꯝꯅ ꯂꯩ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯅꯨꯃꯤꯠ ꯈꯨꯔꯨꯝꯕ ꯇꯥꯎꯗꯝꯕ ꯇꯥꯎꯍꯦꯔꯦꯡ ꯌꯣꯏ ꯃꯌꯥꯏ ꯈꯣꯝꯗꯣꯟ ꯅꯥꯅꯧꯕ ꯌꯣꯏ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯁꯪꯕ ꯄꯥꯐꯜ ꯂꯤꯂꯥ ꯄꯥꯈꯪꯕꯒꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯀꯤ ꯌꯥꯏꯔꯪꯆꯥꯟ ꯑꯣꯏꯔꯤꯕ ꯀꯣꯔꯧ ꯑꯉꯥꯟꯕ ꯌꯣꯏ ꯃꯌꯥꯏ ꯅꯨꯃꯤꯠ ꯁꯅꯥꯈꯣꯝ ꯑꯗꯣ ꯅꯪꯕꯨ ꯄꯨꯅꯦꯝꯖꯔꯤꯌꯦ꯫ ꯅꯨꯃꯤꯠ ꯅꯪꯅ ꯂꯨꯕꯒꯨꯝ ꯂꯨꯖꯔꯒꯦ, ꯊꯕꯤ ꯅꯪꯅ ꯁꯦꯡꯕꯒꯨꯝ ꯁꯦꯡꯖꯔꯒꯦ, ꯊꯕꯥ ꯅꯪꯅ ꯄꯥꯟꯕꯒꯨꯝ ꯄꯥꯟꯖꯔꯒꯦ, ꯈꯨꯠꯐꯥꯡ ꯂꯣꯟꯅ punemjari. ꯂꯥꯏꯔꯣꯟ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯤꯖꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯍꯥꯏꯕꯤꯕ ꯌꯥꯔꯦ꯫ ꯃꯊꯪꯗ ꯊꯥ ꯈꯨꯔꯨꯝꯕꯗ ꯍꯥꯏꯒꯗꯕ ꯂꯥꯏꯔꯣꯟ ꯃꯈꯜ ꯃꯌꯥꯝ ꯂꯩ꯫ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯊꯥ ꯈꯨꯔꯨꯝꯕ ꯄꯥꯈꯪꯕ ꯊꯥꯖꯍꯜ ꯊꯌꯥꯏꯔꯦꯜ ꯊꯥꯅꯨꯡꯁꯤ ꯊꯥꯅꯧꯇꯣꯟ ꯀꯨꯞ ꯇꯔꯦꯡ ꯇꯔꯦꯡ ꯂꯩꯈꯝꯕ ꯄꯥꯐꯜ ꯂꯤꯂꯥ ꯄꯥꯈꯪꯕꯒꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯀꯤ ꯌꯥꯏꯔꯪꯆꯥꯟ ꯑꯣꯏꯔꯤꯕ ꯂꯣꯏꯗꯥꯝ ꯊꯥꯖ ꯄꯥꯈꯪꯕ ꯊꯥꯖ ꯊꯥꯅꯤꯡꯊꯧ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕꯗ ꯑꯃꯝ ꯇꯣꯟꯅ ꯅꯥꯔꯦꯟ ꯁꯤꯔꯕꯗ ꯂꯩꯇꯦꯡꯅꯔꯤꯕ ꯅꯪꯕꯨ ꯄꯨꯅꯦꯝꯖꯔꯤ ꯎꯕꯤꯌꯣ꯫ ꯑꯁꯨꯝꯅ ꯊꯥ ꯈꯨꯔꯨꯝꯕꯒꯤ ꯂꯥꯏꯔꯣꯟ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯤꯖꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯍꯥꯏꯕꯤꯕ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯁꯦꯝꯗꯣꯛꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫